Sana khonabana mahai masing tamba amadi tunggi career sembada mama mapa oibasingna sana khonabana yamna chawna mateng pangli haina thajanari angangsingda thaksi kasi amadi kathokpa asidasu natana atopa miyoisinga karamna loinagani haibagi matangda sana khonabana yamna chawna mateng pangli haina mama mapa oibasingna thajanari Haurakliba angangsingbu masa mau faba haithoi singthoiba oinabagi pandamda Heritage Convent tha asigi taramapandagi kungataruk fauba numit nipani chokna summer camp pangthoi Sana khonabada saruk yaba haibasida kanaba piriba mari leinaba hiramsing adudi teamwork social skills amadi social responsibility hengalhali life skills hengalhali empowerment personal responsibility amadi self control hengalhali educational amadi occupational skills hengalhali academic ki oinasu tha wanglaba achievement kaya fangba ngamli luchingba amada chengadaba gunsingsu fanghanba ngamli Thauram aduda mami tibina chachaduna school asigi coordinator amadi satra singa unaduna KM asina piriba kanabasingsu miyamda fongdokpirakhi amadi KM asida atopa school gi satra singnasu saru yahaninbagi apamba school gi maikaidagi fongdorakhi kari wakhalonda Heritage Convent summer camp asi pangthoklibano haibagi school asigi coordinator aniga unabagi tanja laujari Masi summer camp natraga winter camp haiba natabida atopa school na pangthokusu adum leire kogi larika mari lenaba meet oina pangthokusu lei kogi na summer camp haina pangthokane masi adum yai atopa school na pangthokningba leiraga di adum pangthokpa yai masi satragi namta yamna kanaba koi akoi event se akoina announce toba matamda event kunga mari manga announce tawjai masida larika mari lenaba event yaure Sana khonabaga mari lenaba event yaure degi fun activities oina leiba masana su adum yaure adum masi variety ni haiba tare aduga handaki sahi sida yawba ngamdaba adum mathangi sahi da khona yawnabagi plan lei aduga adum maximum event coverage tawnaba akai adugi panam leje akai School asida game asibu saru yariba satra singna fongdokpirakpa wafamsing taminasi atopa iga sakkumen wai doga alai hapani moy paul angonda takot di tungkoy na sana phangna ba opportunity pi thalagoy angangsingna fongdorakpada makhoi ani na sanariba masana sing asi state amadi national gi thakta sanaba pambagi apamba fongdorakhi thangai da lungai lo mathang da jo chau chau ba pa pa ba asi bol khutta tawai di School asigi mahiroi amana fongdorakpada pangthokliba game asi makhoina thawai yauna saru yari amadi atai satra sing saru yahaningbagi apamba fongdorakhi malemgi oina miyamna pamna yengnariba football masana asida school asigi masana asigi coach nongthongbamna nauna fongdokpirakpa wafam da khogi sports te yaurmen adrai yon harawe ai na ju pamjabaga moju dum thawai yaur mai na dum sande da ba Sunday school suti lai bukan angang bol sanaba pam begin jen. Yo ni kau ragai na dum da practice tak dia. Aduga ay mana ba jilo lakte ay mana lakte ta de ja ne ay mana lakte ta de chak to le mana ba mana jilo lakte le mana Aduh, haro. khara lakle no adum chale je ai shi chale chang ya ai ma na je ai ke sa ma yang yang ti ki lai ai chang tra kero de mo je skill chien de no Indoor game hai tare indoor game la bu no Kero masana gi oina masana asida saru yariba mahiroi amana fongdokhibada mahiroi khudingna masana khudingda saru yaduna miyamga competition tawwa pamhori asumna lamdam sida leiriba mahiroi sang kayana irang sina maram oiduna nithina sana khonaba fangdraba angang singbu summer camp sindiduna maning tamna chen chongduna sana ba fanghanbiyo